ngasi numida waram phongkiba tungan tungan manipuri sifungsing amasum thokiba thawdo wathoksingdagi maruibi ipausing miyamna thamjagi ahanbada kanglaipa ki mairadi gi lakhusaraga midday meal workers singi kusuman thasigi kunga mari fawbada hengatrabadi khongjang sangsilagani all manipur midday meal workers union gi thagi piribi kusuman manipur lengang na thasigi kunga mari fawgi manungda hengale habigi order thuraktrabadi mathang numitagi thabak lepagi khongjang sangsilagani makhogi muhutta school authority na atoppa mi haptuna thabak taholamlabadi maduro thulak apapatagi teksak pumba masa masa na pujagadabani haina union asigi maikei fongdokre wafam asing asi manipur press cup ki thangjing hol pangthukiba paugi mifamada union asigi secretary aramam sanu thoina pamising na fongdokibani mangna makhata na hai manipur lengan school fagadan si hairaga ngasi pau school sing na thengnariba awat apasing di yengsin bidana laidi school sing de leiriba koksing aduki matik awapa me unare koksing gi piribu kusuman ngasi phawa matam sana pibidri loinana tha amagi oina piribu kusumal si matam asika sanadi atopi state sing na piribu kusuman singa yengnabada yamna khenaba maramna laingak ta kyara khana hiram sigi matang haijarabasu laingna tabi dabadigi khongjang si sangsin bagi warep lorak pani haina phongdo kenasu pausida sumakhatari atop pawmana higher education institution ming sankidraba mahiroi singi fee handokkinaba UGC na khankre University Grant Commission UGC na higher education institution singda ming sankidraba mahiroi singi fee handokkinaba khankre khongthang asi ming sankidraba mahiroi singi fee handokpidre haina mahiroi amadi mama mapa singdagi lakpa complaint amara moiraga University Grant Commission UGC na higher education institution singda fee refund tawnaba khankibane hari UGC की order सिगी मतुंग इन सलिबा सही सिगी September kuntra amadi October kuntra gamate फाव की मनुंगदा मिंगसन खिद्राबा माइरोइ सिंगी फी सिंग अदु processing fee lupa lising ama kakhauraba matungda handokhigadabani hari University Grant Commission English ngani ga kunga mari kunga manga academic section gi guidelines asi lathokhibaga loinana admission gi matam October kuntra gamate fawa sangdokhraba institution singi oina UGC notification of October 2018 satnagani hari policy asi central natragan state ek ki makhada laiba higher education institution UGC na sakhanglaba institution sing remar university amadi admission counseling ga mari lainaba organization sing da satnagani hari anoba policy asi bu indaba institution singi mathakta kumja english ngani ga kunga mari da thokiba notification gi makhar akanwa serak pigani hairena su pawsida su phongdorakli atop pawmana kaifundai landslide thokpadagi fertilizer purakpa gari am lambi gi nakalda septhaduna lekre haukiba jun taruktagi india gi tuan mafam singdagi tuan ba polam kya puslakpa gari kya jaribamda thokliba lan sin maramoiduna imphal thokpa yadana jaribam gi tuan ba mafam da panduna lerakhiba malpuba gari singi manungda ngasi gari sama kulom security squad pirakpadagi imphal thokna bahona bada kaifundai gi sarukta nongkana subadagi landslide thokpadagi fertilizer puslakpa tata gari ama lokada nan tharakpadagi hauji program seasonaduna singkhatna bahonari kaifundai amadi akoiba mafam singna nongkana subadagi lamigi fibam aduki matik fatre ngasi tuan ba malpuduna tholakpa gari samaga kungi manungda lamigi fibam phatabadagi gari kaya mas haujik lambida panduna leiri gari driver amadi handyman sing matam sangna jiribamda panduna lerakpadagi awaba kya mayungari gari kya panduna leiri haiba khangnabasu manipur lenga ki maikei digi pifam thokpa security squad pibidabadagi awabasi mayunaduna leibani hari gari driver kya na phongdorakpagi matung inadi lambi gi pifam phatabadagi hauji gari kya khudongthiba thokrabagi haibagi mi pai phongari maduna lambi paring asida imphal tamna thulakliba malpuba gari sing asu engam yaudana manipur lenga ki maikei digi gari sing putakhiba amadi lokchapta tasinggadabagi mawong leiba kya kannabagi damakta proclaim amadi JCB na singba pibiduna gari sing asu engam yaudana ba honabiu haibo aphamsu phongtokhi atopa pawmana milalgi kanglaipa ki pana singi thaupugadaba sing wasak lokre mitai irol iek loina sidul apun balup milal kanglaipa ki pana sing district ki oiba english singani ga kunga taruki January fawba thaupugadaba miyoi singa si wasak lobagi thoram pangthokre hairi ngase yo pung tara taba matamda milal mayai loisangda milal gi president khaitem ingosa milal gi legal advisor ngangom prem kumar
Working President Sadokpam Tomana District ki thaupuguda sing wasak lauki ba district sing adudai Imphal East ki N Elizabeth President M Suresh General Secretary Imphal West ki oina Wahengbam Bidamala President Saikom Milan General Secretary Thawal District ki oina Mutum Rita President S Ibomsa General Secretary Bishnupur District ki oina Khoirapam Manimasa President K Bama General Secretary Kaksing District oina Laisram Sanathoi President S Kumar General Secretary ni hairi ngasi district singi thaupuguda basung wasakpagi thoram sida punna thomi yangkhai gini thune saruk yakhi wasakpagi thoram ga mari lainana milal mayaloi sangi Secretary General Langoljam Nongmai lembina nunggeba wadol thamkibaga loinana lakadoriba July 10 mari numaisu numita leibaki thakta pangthokadoriba mahiroi singi oeba mitei mayek sangdamna basida district khudemaki thaupuba sing punna saruk yamina duna mai pangna pangthokminana ba leibak miamda appeal toraklianisu pausida makhatari Atopa pao manamo Hairok Part 1 GP ki Social Audit Gram Sabha pangthokre Thabal District ki Wangjing Tentha CD Block ki makhada leiba Hairok Part 1 Gram Panchayat ki Senba sai English nganiga Kungani thoi ki oeba Social Audit Gram Sabha si Hairok Part 1 Mayai Lekai gi mipun sangna pangthokre Social Audit Gram Sabha si the maru oina Senba sai English nganiga kungani thoi da MGNR EGS amasum PMAYG scheme sing Gram Panchayat asida kadai phawba mai pangna pangthokibagi haibasi Manipur Social Audit Agency ki official sing saruk yaduna punna khannainaki ngasigi Gram Sabha du lekai sigi ahal thoksom khammana mifama poiki Manipur Social Audit Agency ki mekaidigi District Social Auditor TS Sandikumar DRDA Thawal gi Program Officer Y Kumarna MGNR EGA amasum PMAYG gi matangda marik zum wafam sing job card holders sing the sugaina thamki akhangai sing asin hai gram panchayat amagi social audit asi yamna maruiba mi phamni masida miyam puna GP adu da kari thabak pakhatkre aduga kari pakhat ka dauri haibadu kupna nainabigi tanglaba mi phamni gram sabha phamra saruk yarabadi pradhan amadi job card holders sing gi marakta amaga thajanaba lairoiki MGNR EGA gi oina hauji job card holder amagi khusumal si nongmada lupa saniga humtragan thu ore haujikti thabak hena suraga sel na kona fangale job card holder sing magi GPA duda thabak phajana subiyu thabak suwan mara sahi nori angang sing suwan biadi thabak phajana suraga laira ba konsi sokat ba GP lamdam amam ohensi haibna sing bo wafam sing thamnaki Panmaya bading asigi bipamatuda Wangjing Tentha CD Pro ki BDO KS Rakesh Hairok Zilla Parishad ki member Moirangthem Rajamni Hairok Part 1 GP ki chairperson Laishram Khamba GPSC ki Panchayat Secretary Sogaijam Sharmendro Amadi GPSC ki Gram Rozgar Sebak Laishram Dijen Mari Lenaba Section Officer Baljit Thabal District ki Social Audit ki Co-Ordinator S Sidam Singa Gram Panchayat sina konba mafam singi job card holders sing club amasum loop singi mute singsu saruk yakhen su pau sida makata na fongdorakli atopa pau mana kaksing tu texam lambi lengang na sembi drabadi mathang thagi tang amadigi thingjin bigi khongjang sangsing gatawri Kaksing District ki Kaksing Assembly constituency ki manung sana leiriba Kaksing dagi erangban phawraga texam taba lambi asi thasi ki kunthra phawgi manungda sembi drabadi mathangi numit tang amadagi lambi asi thingjin bigi khongjang sangsilaga ne haina erangban gi miyamna phongdorakli erangban khungangbu hiram khuding da sakotpa lamdamam ohenna bigi panamda People's Protection Force PPF erangban sinduna khungang asi ki miyam punduna wa khanabagi thoram ama oiriba Thamad anirak pangthokpa laikon kanba thoram gi ngasi pangthokki ba thoramda kaksing dagi irenban phawraga texam taba lambi asi gi matangda khannaraba matung phibam phatraba lambi asi athopa matamda sembiyu haina miyam humna lambi asi da thoraktuna khongjang sangsingki khongjang adura saruk yaramba erengban torel mayai lekai digi nunglepam William Kawamiyo mana fongdorakpada Kaksing dagi erenban phawraga texam taba lambi asi erenban miyam gi maruiba lambi ama oibatana tana lamdam asomda law singu toriba Kaksing miyam gi su yamna maruiba lambi ama su oiribani masida sunatana lambi asida high school amaga higher secondary school amaga su lairi lambi asi Kaksing district
ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯕꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯅꯣꯡ ꯈꯔ ꯇꯥꯕꯗ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯜ ꯇꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯜ ꯇꯥꯡꯂꯤꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯔꯒ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯛ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯣꯀꯦꯜ MLAꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯥꯛꯂꯤꯕ ꯖꯨꯟ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯔꯒꯅ ꯐꯦꯁ ꯅꯝꯕꯔ ꯕꯤꯠ ꯅꯝꯕꯔ ꯑꯃꯗꯤ ꯄꯦꯀꯦꯖ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯨ ꯃꯤꯌꯥꯝꯒꯤ ꯈꯨꯜꯂꯥꯎ ꯑꯃꯗꯤ ꯍꯥꯏꯖꯕ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ ꯑꯃꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯑꯃꯔꯣꯝꯗ ꯀꯛꯆꯤꯡ ꯇꯨ ꯇꯦꯛꯁꯝ ꯂꯝꯕꯤ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯔꯛꯇꯕꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡ ꯊꯥꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯣꯠꯍꯣꯜꯁꯤꯡ ꯃꯦꯟꯗꯨꯅ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯦꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯀꯥꯝꯖꯣꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯇꯥꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯁꯤꯡꯗ ꯊꯝꯂꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯅꯥꯒꯥ CSOꯁꯤꯡꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ Kamjong district ki tangkhul naga khul sing sangjapam pidno leirakhiba Myanmar kuki refugee sing naga taba area da lebi yaroi haiduna tanthokpa hokre hari thajabi aba pawgi likhuna magi matungina Myanmar gi military junta lenga ki army amasum junta lenga ki yadaba rebel group People's Defense Force PDF ani gi marakta tha khara gi mamangdigi lan tawnarakibani Myanmar gi Tongzo Phayang Medana sing khul sing khundari ba kuki sing PDF ta sogoli aigona mafamadughi khunja sing Myanmar military na takhorakpadigi Mizoram amadi Manipur gi Kamjong district ta sensilakibani Kamjong gi namli amasum atai tangkhul naga khul sing lanjenarakhiba Myanmar gi kuki refugee sing miyoibi gi minungsi yenglaga makhoibu naga khunja sing na sangjapam piduna lakibani adubu khul sing asida leiba yellow furup oiba tangkhul sing digi refugee kuki मीसिंग ने हेनगलकपग लोइनना नागागी खुलसिंग असिदा मकोइना कोशिरसि तोरकपग लोइनना हिंसागी थवोंसिंग चथब होरकपदगी नागा सिविल सोसाइटी सिंग अकन ममियंग संगदुना मकोइबु नागा खुलसिंगदा लैबि यारोय हाइदुना तांथोकपा होखिबनि कुकी रिफ्यूजी सिंग अतोप मफम सिंग चनबसु होखरे हाइरि पनबा याबदि कमजोंगी नागा ताब खुलसिंग कुकी रिफ्यूजी लिसिंग मंगागा समलिगी यंखगे तरेट रोम संगजपम पिरखिबनि हाइरि अमरोमदना Tangkhulgi khulsingna thamliba refugee sing maramda halankhina naga CSO singna union home minister takshinkhre Tangkhul singna khundaba naga village nipa na hojik sangjapam piduna thamliba illegal immigrant refugee lising manga ga samni gi yangkai ge tere rom leiriba si atupa matamda maramdamda halan ko haina naga CSO singna union home minister da sirol thaduna takshinkhre naga ki apex body sing maru oina United Naga Council UNC Naga Women's Union NW All Naga Students Association Manipur Ancham amasum Naga People's Movements for Human Rights sauna puna khuyek piduna governor gi kuthangla union home minister da sirol piduna taksinkhibani athubu matamna tangkhul naga village nipa na thamliba Myanmar gi sangsilakpa refugee sing asigi masingna khul sing asida khundari bi yelhomi masing dagi refugee sing asina helakpaga loinana makhal kya gi hingsa gi thawng sa tharakri maram asina athubu matamda Myanmar gi refugee sing asi amuk maramda athubu matamda halan khikadabani Manipur gi Kamjong district ki manung chanba Indo Myanmar ngamkhai padingda thamliba Assam Rifles athubu matamda lauthokko haina union home minister da taksinki Union Home Minister da thaba sirol aduda mamang sahi English ngani ga kungo humdoi digi Kamjong area da Myanmar gi miyoi sing ain kaina sangsilakpagi missing aduki matik ongkhalakhi Myanmar English ngani ga kunga mathoi da military junta lakhipa matamdagi Myanmar gi miyoi sing sensilakpagi sang hengalakhi bani adu bungasidi ngamkai lansinduna sensilakhipa Myanmar gi refugee sing asina mafam asigi yelhomi oiriba tangkhul fruki miyoi sing digi masing henjilaktuna khunja singi hingbigi lambi amadi punsida asawu singnaba moirakle lebak thibadi sangsilakliba refugee sing asibu law enforcement agency sing mapung phana control toba ngamdaba asini refugee sing na tawningba tawrakpagi fibam ama lakpaga loinana masina khul asigi yellomi singi customary practice sing da asawu safu ama pirakle haina su taksinki sirol aduna makha taraduna leiriba refugee sing asigi manungda istaglenga kimiyeng makhada district administration na miyoi lising manga ga samaga humdrago humdoi biometric data lokre asabu wahang ama oirakliba si naga khul nipan sangjapam piduna makeshift
ayuk nungthil matamda leiba nupa masingdagi numidangdana masing helakpa thingnare hairibasigi matangda authority nasu sangnani yengchenma ngamdana leiri mamang sahidigi memory sensilakiba miyoi singa sibunaga civil society gi mekidigi miyoi bigi minungsi yengduna makhoi busang japam pibadana tana hingbara tangai fadaba polam sing yauna piba yaba mateng piduna lakibani haujikti memar irang nem tharaglabani na makhoi bu athuba matamda maramda halankinaba union home minister na thorang lokhatpiu amaromda kumja english singa maga samapanga maudraga taretagi indonaga 6 pair agreement sahi tawnakrabasu naga area gi manung chanba thorang lokhatpiu amaromda kumja english singa maga samapanga maudraga taretagi indonaga 6 pair agreement sahi tawnakrabasu naga area gi manung chanba ngamkai paringda masing yamlaba military personnel sing thamjinduna operate tawhanba si yaningde haina sipungtorakli serol aduna makha taraduna ngamkai lansinduna drug lalonba thingnaba aini wangwana mitop sangsilaktanaba ngamkai paring ngaksenbagi mingda combat uniform setpa military personnel sing kya lesilakpasina mafamasida khundari yelomi singi pungni wokal leitaba amadi akiba kya ma pokali tangkhulgi khulsing asigi center singda leiriba school singa madi community hall kya military personnel singna lesilakpasina maima sing tambaya mafamasigi natural resource makhoi manghali military personnel singa sina ahingi matamna satok sin toina torak pasina su pukning leita handaba madi santi gi punsida sauna akaiba pi hale haina su home minister taksilakli amaramdana Kuki da Lam yonthok haibagi wahouda yum thugaikre lo kaina sangsilapa Kuki fruki miyoi singda lam yonthok haibagi wahouda khunja singa miyoi khragi yum thugaikre haidi thagdo singara nungtul senapati district ki liangmai furumna khundaba maremai village da thokibani haidi pausina hai khullasigi customary rogi matungina lamgi mapu wasi khunjasingna amatu oina oiminabegi satnabi lebani adobu maremai village ki caretaker RK ramping na khunjasing ayaba yaudna masagi khudong saba khara fangnaba honabada lenkhomang songloi kauba Kuki amada lam yuanbegi sirol inaram khibani hari lam yuanbegi wafam asi khunjasingna khangnarakpadagi ngarang khanghaudana ramping amadi lam yonthok yonsinda witness oiruba miyoi singi yum thuwa khiban hari iram asigi mari ledna khullasigi weba mifam ama pangthokna makhatana Kuki frup sing punduna thabak toraklabadi lupa lakh yankhai ki fine thianba amadi khuldagi sahi kun tanthokpa yauna warep cash lokre hari adu hausi kuinadi mem paus matang se lusinjarage masu mem puna no update ngaminasi